Namito Nusigi, birthday Numidangduni. Joysan Thoida call tori, Toyson number do, Hana Septo DunaLayboy Wana Sumpari. Da Joysan, Toy, Kitari Nombo. Chak Topagi, Test Matakda Sumlera Mini. Kai Matel Jarba. Nanauna, Simum Iramba Channing Haidana, Simum Iramba Chari, Da Joysan di. Aishusari. Kai Matel. Kai Voini. Nupana thomba cha hinjang ni dana ado hekta hayo Joychan tapna hainin bado haiba hori thoi aina haigadari bo ase nang kana da so haido kanu ko antopo kaywana ba thoi ai bem sam nusi adura nan ha ga ise adogi bo khangla le mo pham do bo Thôi, ai bếm gì mà không sao vợ mà đâu xin làm lagi hai nak kali handa kêu hai giờ thôi đúng ngược lên à cái vấn đề gì vậy ai na mau bunuh si hai đó na mau buat cái oi rabadi tung dah bếm cái awak buat cái này ada na mau buso ngak pisen di bangam ba mau buso thamoi sen nusi jaba ai ki hek inau atom bangan bada pira ki khale thai tamin na laikre Joychan makha su tarakli nang nei ki mateng khara pang nang natana ai ki mateng pang mina ba kana ma talaite ta Joychan ai na tai bukwan tha dok tring he matam da ma bu sinar bai ba ai sa asi baga yam nak na lai rabane Nusina ibo kay ni kani mana de da Joychan bo yam nusi bane ma soidana wagani matam kasi khak waraka tungda nungai badana phatra mikap kharagi dama tungda mitki pita ga dabal lambi da ai bembu busin ba pamte aduga ina thasai gan bada magi minok pi bangam gani haiba da Joychan Nusibagi mafam da yatpade pam soidana puni aigi naw na bana so mabu yamna nushiri basidi phare ai nangi na tengpang lagi adu di smai tawse nang nangan bo hekang buga doi kang bo koi bam chalo adu chatpada kari thau do khaidok laga thamo adu adi halakpada pharak taraga chen ba haido rani aina dare haibadudi kayano ngai to mande aduga ina wado haibada nanau soidana yarakani adubo chingnaba ama lekhibe phare aina silalagi ngalbana saunaba wa kaya ama haidana mabu soidana bunaba haidana tawraki hoi adumai tawro phone thamnakre mathangi nimittani Joychan ngalbada call tawrokduna hairakhiba singdo wahi sing aduga iroinana Mapi suta ki bani, gumna ma magi kujin thorangni. Nusi do Joychan ki makhut pai duna. Aise, isa ki nugai bata khangna misak ama oina uriba kai ki no ha. Nahuma natraga nahuma chakhi ga dabal raba. Mi oi bani. Ai kari supam di. Hingli gai makeup sida. Haro lai mina badu khak pami naya bate nang naibu thamoi pandi tatana haki bado nang na kaplaga ibu chaki bado ai suai nang khak waki banati ngal bado famlam badagi hagot kre yeng bangam da karam na dingam gani thawai makni khanjari ba mahakna magi mayam bada tinthari base Thoina, Nusi kaplam badagi gyan laktuna phathadoi. Mata singna mayam lai haiba kaurabani. Thoina kaurakpasida gyan lakpani. Ngan bada hana phat yengi. Ngan bada walda mamai orsinduna lairami. Nusi phuk hawali. Nang ngan bada lana ubado. Ugano. Madi sutna tangi. Nang bu nusi jabani. Adubo nang bu magi ohen khibade. Aina
ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ ꯅꯨꯡꯁꯤꯗ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯥꯅ ꯉꯥꯟꯕꯗ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯔꯛꯂꯤ ꯅꯨꯃꯤꯠꯇꯨꯗ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯈꯤꯗꯕꯅꯤ ꯅꯨꯡꯗꯥꯡꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯀꯞꯈꯤꯕ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯖꯣꯏꯆꯥꯟ ꯇꯞꯅ ꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯑꯇꯣꯝꯕ ꯉꯥꯟꯕꯗꯣ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯖꯣꯏꯆꯥꯟ ꯃꯈꯨꯠ ꯈꯠꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝ ꯀꯧꯔꯛꯏ ꯉꯥꯟꯕ ꯅꯤꯡꯉꯝꯗ ꯆꯪꯁꯤꯜꯂꯛꯏ ꯖꯣꯏꯆꯥꯟ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯣ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇ ꯁꯝꯖꯤꯜꯂꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯣꯌꯣ ꯐꯔꯦ ꯏꯃꯣ ꯆꯥꯗꯥ ꯅꯨꯡꯗꯥ ꯁꯟꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤꯔꯣꯞꯀꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯇꯥꯆꯧ ꯕꯦꯂꯦꯛꯇꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯍꯤ ꯍꯤ ꯀꯞꯊꯣꯔꯛꯂꯤ ꯃꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯇꯨꯅ ꯔꯤꯆꯥꯔꯗꯅ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯂꯦꯡꯀꯣꯟꯕꯤ ꯕꯦꯂꯦꯛ ꯔꯤꯆꯥꯔꯗꯀꯤ ꯊꯕꯛꯇ ꯎꯞꯁꯤꯟꯗꯨꯅ ꯀꯞꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯅ ꯕꯦꯂꯦꯛ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯅꯪꯕꯣ ꯏꯆꯥꯗꯤ ꯀꯞꯄ ꯄꯛꯆꯗꯦ ꯕꯦꯂꯦꯛ ꯔꯤꯆꯥꯔꯗꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯕꯥ ꯊꯕꯥꯅ ꯁꯦ ꯏꯃꯥ ꯄꯤ ꯇꯩꯊꯣꯛꯄꯤꯒꯦ ꯏꯃꯥ ꯉꯥꯟꯕꯁꯦ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯈ꯭ꯔꯗꯣꯏꯔꯣ ꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯞꯄꯤꯗꯨꯅ ꯕꯦꯂꯦꯛ ꯄꯔꯄꯝ ꯂꯥꯛꯇꯨꯅ ꯉꯥꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯗꯨꯛ ꯂꯥꯎꯅ ꯊꯤꯟꯗꯨꯅ ꯅꯪꯒꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯍꯥꯏꯅ ꯑꯐꯥꯎ ꯌꯥꯝ ꯁꯥꯅꯨ ꯑꯩꯒꯤ ꯁꯤꯟꯕꯤꯗ ꯋꯥꯠꯂꯤꯕꯅꯤ ꯑꯩ ꯅꯨꯡꯁꯤꯕꯩꯔꯦ ꯍꯥꯏꯔꯒ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯅꯉꯣꯟꯗꯒꯤ ꯏꯇꯨꯅ ꯍꯦꯟꯈ꯭ꯔꯦ ꯂꯟꯆꯦꯟꯕꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯗꯅ ꯕꯦꯂꯦꯛꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ ꯇꯥꯌꯥꯏ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯁꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯊꯕꯥ ꯇꯞꯅ ꯖꯣꯏꯆꯥꯟ ꯅꯣꯡꯃ ꯌꯦꯡꯂꯛꯏ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯩꯒꯤ ꯏꯐꯝꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯅꯕ ꯀꯅꯥꯃꯇ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯒꯦ ꯏꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯖꯗꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯊꯕꯥꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯣꯏꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯅꯤ ꯀꯟꯅꯤꯡꯕꯅ ꯖꯣꯏꯆꯥꯟ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯥꯁꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯇꯝꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯍꯜꯂꯛꯂꯦ ꯖꯣꯏꯆꯥꯟꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯌꯧꯔꯗꯨꯐꯥꯎ ꯉꯥꯟꯕꯗ ꯎꯪꯗꯨꯅ ꯂꯩ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯃꯪꯂꯦ ꯉꯥꯟꯕꯗꯣ ꯅꯨꯡꯁꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯃꯥꯅ ꯉꯝꯂꯅꯤ ꯈꯟꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯆꯪꯅꯔꯛꯂꯤ ꯆꯥꯅꯤꯡꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯒꯤ ꯈꯜꯂꯒ ꯆꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯉꯥꯟꯕꯅ ꯆꯥꯛꯇꯨꯗ ꯁꯨꯝ ꯁꯤꯛꯇꯅ ꯂꯩꯕꯗꯨꯗ ꯊꯣꯏꯅ ꯅꯅꯥꯎ ꯆꯥꯔꯣꯗꯅ ꯌꯦꯟꯅ ꯈꯣꯠꯄꯗꯧꯅ ꯇꯧꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯆꯥꯒꯦ ꯅꯅꯥꯎ ꯀꯩꯅꯣ ꯉꯁꯥꯏ ꯕꯦꯂꯦꯛꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯨꯕꯣ ꯉꯥꯟꯕ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯊꯕꯥ ꯄꯤꯔꯣꯏꯅꯅ ꯅꯅꯥꯎ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗꯤ ꯉꯥꯟꯕ ꯈꯨꯝꯂꯛꯇꯦ ꯆꯥꯛꯇꯨ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯆꯥꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯇꯣꯝꯕ ꯉꯛꯂꯨꯗꯨꯅ ꯃꯃꯥ ꯅꯅꯥꯎ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯉꯨꯅꯦ ꯃꯈꯣꯏ ꯕꯕꯥ ꯅꯅꯥꯎꯁꯦ ꯃꯃꯥ ꯊꯣꯏꯁꯤꯡꯅꯅ ꯅꯅꯥꯎ ꯉꯥꯟꯕ ꯅꯨꯡꯁꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤꯁꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯌꯦꯡꯖꯕ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗ ꯌꯦꯡꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯡꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯏꯉꯛꯉꯛꯆꯩ ꯆꯦ ꯑꯩꯈꯣꯏ ꯀꯥꯗ ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡ ꯑꯔꯨꯝꯕ ꯊꯝꯂꯝꯕꯅꯤ ꯑꯝꯇ ꯂꯧꯔꯛꯀꯦꯔꯥ ꯅꯨꯡꯁꯤꯁꯨ ꯏꯉꯛꯉꯛꯂꯒ ꯂꯦꯞꯂꯤ ꯃꯥꯅ ꯉꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯆꯦ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤꯅꯤ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯁꯨ ꯏꯪꯊꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯕ ꯉꯁꯤꯗꯤ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯔꯒ ꯂꯩꯕꯒ ꯀꯞꯅꯤꯡ ꯇꯧꯔꯛꯂꯤ ꯑꯍꯣꯏ ꯂꯧꯔꯛꯀꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯄꯞ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯀꯔꯤꯒꯤ ꯃꯥꯕꯨꯁꯨ ꯈꯪꯍꯟꯁꯤ ꯏꯃꯥ ꯑꯩꯁꯨ ꯃꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯉꯤ ꯑꯩꯅ ꯇꯥꯟꯕ ꯁꯦꯜꯅ ꯃꯄꯣꯠ ꯃꯆꯩ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯊꯣꯛꯇ꯭ꯔꯤ
ꯍꯥꯟꯅꯗꯤ ꯈꯪꯂꯨꯗꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯒ ꯄꯨꯔꯛꯄꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯑꯋꯥꯕꯁꯨ ꯅꯠꯇꯕꯗꯨꯗ ꯀꯩꯅꯣ ꯅꯅꯥꯎ ꯑꯩ ꯁꯜ ꯇꯥꯟꯕ ꯆꯠꯂꯨꯔꯦ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯉꯛꯅ ꯑꯍꯥ ꯀꯃꯥꯏꯅ ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯍꯣꯇꯦꯜꯗ ꯁꯨꯝ ꯌꯥꯎꯕꯅꯤ ꯅꯅꯥꯎ ꯃꯗꯨ ꯌꯥꯗꯦ ꯏꯄꯥ ꯏꯆꯥꯒꯤ ꯊꯕꯛ ꯄꯤꯅꯤ ꯅꯪ ꯃꯗꯨꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯨꯡꯁꯤꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯗꯨꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯋꯥꯔꯤ ꯂꯣꯏꯔꯝꯂꯦ ꯅꯨꯡꯁꯤꯗꯣ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡꯗꯨ ꯊꯝꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯉꯥꯟꯕ ꯏꯁꯤꯡꯗꯣ ꯄꯥꯏꯈꯠꯇꯨꯅ ꯈꯔ ꯊꯩ ꯅꯨꯡꯁꯤ ꯃꯌꯥꯝꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕ ꯍꯧꯔꯛꯏ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯆꯤꯡꯅꯕ ꯉꯥꯟꯕꯁꯤ ꯑꯍꯤꯡꯗꯅ ꯍꯦꯕ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯄꯅꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯁꯨꯕ ꯑꯣꯏꯕꯅ ꯋꯥꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯅꯕ ꯍꯣꯠꯅꯕꯗ ꯑꯅꯝꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯈꯤꯗꯦ ꯊꯣꯏ ꯅꯨꯡꯁꯤꯅ ꯎꯪꯂꯒ ꯂꯩꯕꯗꯨꯗ ꯅꯨꯡꯁꯤ ꯅꯪꯁꯨ ꯆꯥꯔꯁꯤ ꯑꯩꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗ꯭ꯔꯦ ꯉꯥꯟꯕ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯄꯨꯛꯅꯤꯡꯗꯁꯨ ꯃꯇꯝ ꯈꯟꯖꯩ ꯃꯥꯒꯤꯗꯃꯛ ꯑꯗꯨꯛ ꯋꯥꯕ ꯑꯣꯏꯔꯦꯀꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯣꯡꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯈꯥꯡꯒꯦ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯥꯗꯨ ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯧꯔꯛꯂꯦ ꯀꯥꯗ ꯀꯥꯗꯕꯤ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯑꯍꯥꯡꯕꯗ ꯂꯦꯞꯇꯨꯅ ꯂꯩ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯅꯣ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯋꯥꯅꯕꯒꯤꯗꯃꯛꯂꯣ ꯅꯪꯕꯨ ꯃꯥꯂꯦꯝꯁꯤꯗ ꯈꯣꯡꯗꯔꯛꯏꯁꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯛꯂꯣ ꯀꯩꯗꯧꯒꯦ ꯑꯩ ꯋꯥꯔꯦ ꯄꯨꯟꯁꯤꯁꯤ ꯋꯥꯏ ꯍꯥꯏꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯔꯕꯁꯤꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯒꯅꯤ ꯑꯩ ꯋꯥꯔꯦ तसेंग वारे सुमायना नंबु थेंगनरगा वागदबगी सरू आई मथंग मपोक्तुना लेरमलदि नंबु थेंगनदबो ओइगेको आई ओइगे नुसिबा मसक खंगदबा थमोय कन मिसु अमा आई ओइगे तजो नंग से कयादा लाइब फख्रब आई सिरबसु आइना ख्वाइदगी नुसिजबी महकना नुसिबदा उरगा सिखिबना फरे हिंगलिसु थोक हिंबगी महौसु खंगदा तसेंग वाई मैयामदो चाक तोलगा संगनरकली अदबु कादा nganba लेरमद्रे ngasi di mabu yengjage haiduna ngairamdre kaida laikhrabano khan leiduna yengba horakle kaida chakrajano washroom da changduna yengi kana su leiramde mana he thopam balcony da su thirei adubu leite pakhare masado kasaidagi thawai nungaitana leibani chak toklamdai da yenglamba migi phatanung da thoklaga drakhali kitchen da mukumlaktuna yengi leitrabada parpong jengkhale nganbana kumtharakpaga mapachane nupi magi mataududa nupa madi pakhatkhraduna kedore ha kedoroge badu pakhana chileidi nungsi mapi khasi ihori adubu kari so hairamda kaada changkiduna hipkhre sisu hainingdaba fare hanglarai nangi nang tawso asuk thina hainade khanglamlabade nangondagi lapthokcharamkadabani ngan basu tamna sanglei sofa du dang hak phumdana lei magi do nabi manu tumba ngairibani ngahaki matung nungsi tamlanmani khanbaga tamna hawatuna phamungda tamliba nabi dubu yengduna talokna phamthare aduga nabi magi mamai da paiduna ira thangna aiki do haibano namit togi thodokto aina nate khanglaba maktada songwaruduna lekhige haibra nungsi bidrabaso wahai amatadi habiba yabani aduso nangna yahanre ai ke wai khangra inakta sum leina wahai amata haiba ngamdaba isi isani isasi yang waraujabani phongni engbo phongamda ahing nangna tumkhraba matamda yengjabani sidi thinganu ko
ꯑꯩ ꯋꯥꯅꯤ ꯁꯤꯒ ꯊꯤꯡꯂꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯂꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯎꯅꯤꯡꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯕꯅ ꯏꯅꯤꯡꯇꯝꯅ ꯌꯦꯡꯕꯗꯤ ꯐꯪꯗ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯊꯝꯃꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎꯀꯣ ꯀꯤꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯗꯨꯅ ꯕꯦꯝ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯂꯒꯦ ꯋꯥꯔꯦ ꯗꯥ ꯇꯨꯝꯃꯦꯀꯣ ꯃꯆꯤꯟꯗꯣ ꯃꯈꯨꯠꯅ ꯑꯃꯨꯛ ꯊꯝꯗꯨꯅ ꯗꯗꯥ ꯀꯩ ꯍꯥꯏꯖꯩ ꯑꯁ ꯃꯥꯅꯒ ꯗꯗꯥ ꯀꯧꯔꯛꯂꯗꯤ ꯅꯨꯃꯤꯠꯇꯨꯗ ꯕꯤꯄꯤ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯁꯤꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯖꯔꯝꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯍꯟꯈ꯭ꯔꯤꯅꯤ ꯃꯥꯅꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯥꯛꯇꯅꯤ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯛꯏ ꯅꯨꯡꯁꯤꯅ ꯅꯣꯛꯆꯩ ꯅꯨꯄꯤ ꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯍꯤꯞꯈ꯭ꯔꯦ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯇꯨꯝꯕꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯏ ꯀꯥꯔꯛꯇꯅ ꯃꯅꯥꯛꯇ ꯁꯠ ꯍꯤꯞꯄꯨꯅꯤꯀꯣ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯕꯦꯝ ꯑꯩꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯅꯪꯗꯤ ꯈꯪꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩ ꯍꯦꯃꯤꯠ ꯅꯪ ꯎꯁꯤꯜꯂꯣꯕ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯉꯁꯤꯗꯤ ꯂꯝꯕꯤꯗ ꯁꯦꯜ ꯊꯠꯄꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯊꯣꯛꯂꯤꯗꯣ ꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯉꯥꯟꯕꯗꯤ ꯃꯁꯥ ꯃꯊꯟꯇ ꯄꯣꯄꯣꯛ ꯆꯥꯛꯆꯕꯅꯤ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯗꯗꯤ ꯏ ꯀꯥꯔꯕꯅꯤ ꯅꯨꯡꯁꯤꯗ ꯅꯨꯡꯁꯥꯗ ꯊꯣꯛꯀꯗꯕ ꯑꯣꯏꯕꯅ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯁꯤꯜꯂꯤ ꯃꯈꯨꯠꯇ ꯀꯩꯗꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯄꯥꯎꯗꯔ ꯂꯤꯞꯁꯇꯤꯛ ꯊꯥꯔꯤꯕꯣꯏ ꯅꯤꯡꯕꯅꯤ ꯐꯝꯂꯤꯗꯣ ꯐꯝꯕ ꯉꯝꯗꯕꯅꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯀꯩꯗꯧꯔꯦ ꯍꯥꯀꯠꯆꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯁꯤ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯟꯈꯤꯗꯨꯅ ꯐꯨꯔꯤꯠ ꯇꯣꯞꯁ ꯋꯥꯏꯠ ꯀꯂꯔꯗꯣ ꯄꯥꯏꯈꯠꯈ꯭ꯔꯦ ꯐꯅꯦꯛ ꯌꯦꯔꯣꯗꯨꯁꯨ ꯄꯥꯏꯔꯒ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯤ ꯍꯧꯖꯤꯛꯇꯗ ꯉꯥꯟꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯑꯁ ꯑꯩꯒꯤ ꯍꯥꯔꯠꯕꯤꯠꯁꯦ ꯋꯥꯡꯈꯠꯂꯛꯏ ꯊꯃꯣꯏ ꯃꯄꯥꯗ ꯃꯈꯨꯠꯀ ꯊꯝꯃꯤ ꯃꯁꯤ ꯀꯣꯟꯁꯤꯜꯂꯒ ꯊꯝꯅꯤꯀꯣ ꯊꯣꯛꯍꯜꯂꯤ ꯉꯁꯤ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯤꯗꯣ ꯊꯣꯔꯛꯂꯤ ꯐꯤꯌꯥꯟꯗ ꯂꯩꯔꯤꯕ ꯌꯦꯂꯣ ꯀꯂꯔꯒꯤ ꯐꯤꯗꯣ ꯄꯥꯏꯈꯠꯇꯨꯅ ꯃꯀꯣꯛꯇ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯑꯩ ꯊꯣꯛꯈꯤꯒꯦꯀꯣ ꯀꯩꯅꯣ ꯑꯃꯨꯛ ꯄꯦꯈꯠꯂꯛꯏꯁꯤꯅ ꯉꯥꯟꯕ ꯃꯉꯛꯇꯨ ꯍꯥꯏ ꯅꯨꯡꯁꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯃꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯉꯥꯟꯕ ꯇꯞꯅ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯍꯦꯟꯕ ꯇꯧꯔꯤ ꯉꯥꯟꯕ ꯃꯄꯤ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤ ꯄꯥꯈꯪ ꯃꯆꯥꯅ ꯑꯕꯦꯔ ꯇꯩꯍꯟꯒꯅꯨꯀꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯀꯞꯆꯠꯄ ꯑꯣꯏꯔꯤꯗꯤ ꯅꯨꯄꯥꯅ ꯈꯪꯗꯦ ꯀꯞꯀꯅꯨ ꯃꯤꯅ ꯎꯔꯗꯤ ꯅꯣꯛꯅꯔꯅꯤ ꯃꯥꯒꯤ ꯉꯥꯟꯕꯁꯦ ꯌꯥꯝ ꯀꯞꯀꯜꯂꯤ ꯍꯥꯏꯗꯅ ꯏꯀꯥꯏꯗ꯭ꯔꯣ ꯏꯀꯥꯏꯗꯦ ꯑꯉꯥꯎꯕꯁꯤꯗꯤ ꯑꯩ ꯊꯣꯛꯈꯤꯒꯦ ꯊꯣꯏ ꯉꯥꯏꯔꯝꯃꯅꯤ ꯉꯥꯟꯕ ꯃꯉꯛꯇꯨ ꯅꯣꯝꯂꯛꯏ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯗꯤ ꯊꯥꯗꯣꯔꯛꯇꯦ ꯅꯪꯁꯨ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯠꯂꯔꯣꯏ ꯃꯤ ꯄꯦꯂꯤ ꯍꯣꯏ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯑꯣ ꯉꯥꯟꯕ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯊꯣꯛꯎꯔꯣ ꯅꯨꯡꯁꯤꯁꯨ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏ ꯃꯥꯡꯒꯣꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗ ꯊꯣꯛꯃꯤꯟꯅꯔꯦ ꯃꯣꯏꯅ ꯊꯣꯛꯂꯛꯄꯗ ꯂꯩꯁꯥꯕꯤ 10ꯃꯨꯛ ꯂꯩꯔꯝꯃꯤ ꯉꯥꯟꯕꯁꯨ ꯃꯊꯛꯇ ꯄ꯭ꯔꯄ ꯀꯥꯔꯛꯇꯨꯅ ꯌꯦꯡꯊꯔꯛꯏ ꯄꯥꯈꯪ ꯃꯆꯥ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯦꯜ ꯊꯠꯂꯝꯕ ꯍꯥꯏꯁꯤ ꯑꯕꯦꯔꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯇꯩꯅꯩ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗ ꯄꯥꯈꯪꯁꯤꯡꯅꯁꯨ ꯇꯩꯕꯅꯤ ꯃꯁꯤꯗ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯃꯈꯥꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯉꯥꯟꯕꯅ ꯃꯊꯛꯇꯒꯤ ꯏꯉꯥꯡ ꯉꯥꯟꯅ ꯎꯏ ꯊꯣꯏꯔꯦꯝꯕ ꯂꯥꯛꯈꯤꯕꯗꯨꯁꯨ ꯎꯏ ꯑꯗꯨꯒ ꯃꯆꯦꯗ ꯑꯕꯦꯔ ꯇꯩꯈꯤꯕ ꯉꯥꯟꯕ ꯉꯛꯂꯞ ꯁꯤꯗꯤ ꯇꯥꯃꯣ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯁꯤꯒ ꯈꯪꯅꯖꯥꯠꯂꯣ ꯅꯠꯇ ꯃꯥꯜꯂꯦ ꯑꯇꯩꯗꯁꯨ ꯇꯩꯈ꯭ꯔꯦ ꯅꯨꯡꯁꯤꯗꯗꯤ ꯇꯩꯔꯝꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯇꯩꯔꯝꯕ ꯊꯣꯏꯔꯦꯝꯕꯗꯣ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯤ ꯈꯟꯕꯒꯤꯔ ꯈꯪꯗꯦ ꯉꯥꯟꯕꯗꯣ ꯃꯆꯤꯟꯗꯣ ꯃꯈꯨꯠꯅ ꯈꯨꯝꯗꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯑꯗꯨꯒ ꯌꯦꯡꯊꯔꯛꯄꯅꯤ
ꯑꯗꯨꯕꯨ ꯃꯃꯤꯠ ꯏ ꯀꯥꯈ꯭ꯔꯦ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯝꯂꯒ ꯄꯔꯄꯔ ꯀꯨꯝꯊꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯗꯨꯒꯤꯅꯤ ꯅꯨꯄꯥ ꯃꯥꯅ ꯁꯥꯎꯗꯨꯅ ꯀꯨꯝꯊꯔꯛꯂꯤꯕꯗꯣ ꯒꯦꯠ ꯍꯦꯛ ꯍꯥꯡꯕꯒ ꯃꯄꯥ ꯆꯥꯅꯅ ꯍꯦꯛ ꯇꯥꯔꯨꯏ ꯅꯨꯡꯁꯤꯕꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯃꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯆꯒꯠꯅꯕ ꯊꯧꯑꯣꯡꯗꯨꯗ ꯉꯥꯟꯕ ꯄꯤꯡ ꯂꯥꯎꯈ꯭ꯔꯗꯨꯅ ꯄꯔꯄꯔ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯋꯥ ꯉꯥꯡꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯆꯔꯝ ꯍꯦꯛꯇ ꯃꯦꯜꯂꯤ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯉꯣꯟꯗ ꯏꯉ ꯉꯛꯅ ꯌꯦꯡꯂꯤ ꯉꯥꯟꯕ ꯃꯃꯤꯠ ꯃꯅꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯥꯠꯇꯣꯛꯔꯣꯅ ꯍꯥꯠꯇꯣꯛꯔꯣ ꯊꯣꯏꯐꯈꯅ ꯅꯅꯥꯎ ꯀꯞꯆꯦꯠꯄ ꯃꯥꯁꯨ ꯃꯤ ꯐꯨꯅꯕ ꯌꯥꯝ ꯀꯟꯕꯅꯤ ꯃꯉꯣꯟꯗ ꯃꯤꯅ ꯂꯛꯅꯔꯛꯄ ꯃꯇꯝꯗ ꯀꯌꯥ ꯑꯃꯁꯨ ꯐꯨꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯉꯥꯟꯕꯕꯨ ꯈꯪꯒꯥꯎ ꯀꯥꯎꯈꯤ ꯅꯨꯡꯁꯤꯕꯈꯅ ꯉꯥꯟꯕ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯣꯛꯇꯨ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄ ꯅꯨꯄꯥꯗꯨꯗꯒ ꯍꯟꯅ ꯌꯦꯡꯗꯦ ꯉꯁꯥꯏ ꯅꯨꯡꯁꯤꯗ ꯋꯥ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯗ ꯇꯥꯅꯗꯅ ꯀꯜꯂꯤ ꯅꯨꯄꯥ ꯑꯇꯩꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯈꯤꯕꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯈꯥꯝꯕ ꯀꯤꯕꯅ ꯑꯃꯠꯇ ꯆꯪꯅꯔꯛꯇꯦ ꯃꯈꯣꯏꯗꯤ ꯉꯥꯟꯕꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯕꯅꯤ ꯅꯨꯡꯁꯤꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯃꯇꯧ ꯎꯕꯁꯤ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯣꯏꯕꯅꯤ ꯀꯞꯆꯦꯠꯄ ꯃꯥꯒꯤ ꯃꯔꯝꯒꯤꯁꯨ ꯑꯣꯏꯕꯅꯤ ꯍꯤꯡꯆꯥꯕ ꯃꯥꯒꯤ ꯃꯔꯝꯒꯤꯁꯨ ꯑꯣꯏꯕꯅꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯣꯏꯕꯅꯤ ꯄꯥꯡꯗꯕ ꯇꯦꯛꯈ꯭ꯔꯦ ꯋꯥꯈꯣꯛꯇꯣ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯥꯝꯗꯨꯅ ꯑꯔꯩ ꯑꯔꯩꯕ ꯃꯤꯈꯩ ꯐꯨꯕ ꯍꯧꯔꯤ ꯅꯨꯡꯁꯤꯕ ꯈꯅ ꯆꯠꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯕ ꯁꯦꯠꯇꯣꯛꯑꯣ ꯁꯦꯕ ꯊꯥꯗꯣꯛꯑꯣ ꯉꯥꯟꯕ ꯑꯗꯨꯒ ꯇꯥꯗꯦ ꯅꯨꯡꯁꯤꯕꯨ ꯈꯪꯅꯤꯡ ꯏꯟꯊꯣꯛꯈꯤ ꯅꯨꯡꯁꯤꯗꯣ ꯑꯇꯦꯛꯄ ꯋꯥꯗꯒꯤ ꯃꯅꯥꯛꯇ ꯇꯥꯈꯤꯗꯨꯅ ꯋꯥꯗꯨꯅ ꯈꯦꯠꯇꯨꯅ ꯃꯃꯥꯏꯗꯣ ꯇꯠꯂꯦ ꯃꯆꯦꯠ ꯑꯃ ꯍꯧꯒꯠꯂꯣ ꯅꯪ ꯍꯦꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯅ ꯃꯤꯠꯅ ꯀꯟꯅ ꯌꯦꯡꯕ ꯐꯥꯎ ꯄꯥꯝꯃꯨꯗꯅ ꯊꯝꯂꯤꯕ ꯃꯍꯥꯛꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ ꯉꯥꯟꯕꯒꯤ ꯈꯨꯟꯗ ꯉꯥꯟꯕꯒꯤ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯡꯗꯣ ꯉꯥꯟꯕ ꯍꯣꯏꯗꯒꯤ ꯈꯔ ꯈꯖꯤꯛ ꯂꯤꯡꯅ ꯎꯏ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯀꯤꯔꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯡꯁꯤꯕ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯀꯨꯌꯦꯡ ꯌꯦꯡꯕ ꯍꯧꯔꯦ ꯇꯥꯉꯥꯟꯕ ꯏꯅꯝꯃꯗꯤ ꯆꯦꯊꯣꯏꯅ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ ꯉꯥꯟꯕ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯃꯥꯅ ꯒꯦꯠ ꯂꯥꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯊꯕ ꯇꯐꯤꯡ ꯆꯦꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯅꯅꯥꯎ ꯀꯩꯒꯤꯅꯣ ꯃꯤ ꯈꯠꯅꯔꯤꯗꯤ ꯉꯥꯟꯕ ꯇꯨꯡꯗ ꯂꯦꯞꯂꯤꯕꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯃꯃꯥꯏꯗ ꯈꯖꯤꯛ ꯏꯊꯣꯛꯂꯤꯗ ꯎꯕꯗ ꯃꯥꯁꯦ ꯃꯃꯥꯏ ꯁꯣꯏ ꯊꯕꯥ ꯃꯃꯧꯗ ꯌꯦꯡꯂꯦ ꯍꯩꯖꯤꯁꯦ ꯆꯣ ꯃꯃꯥꯏꯁꯦ ꯍꯤꯗꯥꯛ ꯑꯝꯇ ꯍꯥꯞꯄꯤꯌꯨ ꯍꯩꯃ ꯂꯥꯛꯑꯣ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ ꯌꯥꯔꯅꯤꯌꯦ ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦ ꯏꯆꯦꯗ ꯍꯤꯗꯥꯛ ꯍꯥꯞꯍꯜꯂꯨꯔꯣ ꯅꯨꯡꯁꯤꯁꯨ ꯇꯥꯂꯨꯞ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤ ꯊꯣꯏꯁꯨ ꯆꯪꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯕꯗ ꯊꯕꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯅꯅꯥꯎ ꯀꯩꯒꯤꯅꯣ ꯃꯤ ꯈꯠꯅꯔꯤꯗꯤ ꯑꯗꯨ ꯍꯪꯂꯨꯕꯗꯒꯤ ꯉꯥꯟꯕ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯧꯗꯨ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯅꯤꯡꯂꯦ ꯍꯥꯏꯕꯅꯤ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯃꯇꯦꯛ ꯑꯃ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯅ ꯅꯤꯡꯁꯤꯡꯂꯛꯂꯕꯁꯤꯗꯗꯤ ꯈꯣꯏꯗꯧ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯆꯪꯉꯣ ꯌꯥꯔꯦ ꯉꯥꯟꯕ ꯄ꯭ꯔꯣꯕꯝ ꯆꯪꯈꯤ ꯅꯨꯡꯁꯤꯁꯨ ꯊꯣꯏꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯊꯣꯏꯅ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯦꯅꯦꯟ ꯃꯆꯥ ꯑꯃꯅ ꯄꯤꯔꯤ ꯊꯣꯏ ꯀꯩꯅꯣꯝ ꯍꯪꯒꯦꯅ ꯍꯪꯉꯣ ꯉꯥꯟꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅꯁꯨ ꯇꯧꯕ꯭ꯔꯣ ꯁꯥꯎꯔꯗꯤ ꯇꯧꯕꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯄ ꯃꯤ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯃꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯐꯨꯗꯣꯏꯅꯤ ꯃꯥꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯎꯁꯤꯠꯇꯕꯁꯦ ꯌꯥꯝ ꯁꯥꯎꯕꯅꯤ ꯃꯥꯅ ꯎꯁꯤꯠꯇꯕꯗꯤ ꯁꯥꯎꯖꯗꯕ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯗꯣ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯛꯆꯩ ꯑꯗꯨꯒ ꯑꯃꯅ ꯅꯅꯥꯎꯁꯦ ꯈꯗ꯭ꯔꯛ ꯌꯥꯝ ꯍꯩꯕꯅꯤ ꯅꯨꯡꯁꯤ ꯀꯔꯤꯅꯣꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯗꯨꯒ ꯊꯥꯏꯅ ꯃꯥꯁꯤ ꯕꯨꯂꯦꯠ ꯊꯧꯔꯝꯃꯤꯀꯣ ꯑꯗꯨꯒ ꯕꯥꯏꯛ ꯊꯧꯔꯦ ꯍꯧꯖꯤꯛꯅ ꯕꯨꯂꯦꯠ ꯁꯨꯡꯊꯧ ꯊꯧꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯕꯥꯏꯛ ꯂꯩꯈ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯟꯅ ꯑꯦꯛꯁꯤꯗꯦꯟꯒ ꯊꯣꯛꯄ ꯅꯠꯇꯦꯗ ꯑꯅꯧꯕ ꯑꯃ ꯂꯩꯅꯕ ꯈꯗ꯭ꯔꯛ ꯇꯧꯔꯤꯅꯦ
ꯃꯥꯅ ꯉꯥꯎꯁꯤꯟꯅꯔꯛꯄꯒꯤ ꯆꯥꯡꯁꯦ ꯈꯪꯅꯤꯡꯕ꯭ꯔꯥ? ꯈꯪꯅꯤꯡꯉꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯔꯒꯅꯦ ꯕꯦꯂꯤꯛꯀꯤ ꯃꯄꯥꯗ ꯖꯦꯜꯗ ꯂꯩꯅꯤꯡꯉꯤ, ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦ, ꯖꯦꯜꯗ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯒ ꯂꯩꯒꯦꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧ ꯉꯝꯃꯤꯅꯤ꯫ ꯅꯨꯡꯁꯤ ꯃꯣꯏꯅ ꯇꯧꯔꯝꯗꯧꯗꯣ ꯃꯤꯠꯇ ꯎꯔꯛꯇꯨꯅ ꯅꯧꯊꯣꯔꯛꯏ꯫ ꯑꯗꯨꯒꯅꯦ ꯕꯕꯥꯅ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯝꯃꯣꯏ ꯍꯥꯏꯗꯅ ꯈꯠꯅꯔꯤꯅꯤ꯫ ꯃꯣꯏ ꯑꯍꯨꯝꯁꯦ ꯔꯤꯆꯥꯔꯗꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯔ ꯍꯥꯏꯒꯟꯕꯅꯤ, ꯑꯗꯨꯒ ꯃꯣꯏ ꯃꯔꯛꯇꯒꯤ ꯃꯥꯅ ꯂꯦꯝꯃꯤ꯫ ꯕꯦꯂꯤꯛꯅꯅꯦ ꯅꯤꯡꯉꯥꯏ ꯃꯄꯤ, ꯃꯃꯥ ꯃꯄꯥꯗ ꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯕꯁꯦ ꯑꯉꯛꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯈꯗ꯭ꯔꯛ ꯃꯄꯤ, ꯅꯨꯡꯗꯥꯡꯗꯅꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯀꯅꯥꯝ ꯆꯪꯂꯛꯀꯅꯣ ꯍꯥꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯅꯤ꯫ ꯁꯣꯝꯗ ꯕꯕꯥ ꯍꯣꯏꯅ ꯈꯟꯗꯣꯏꯅꯤ ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯗꯅ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤꯅꯅꯦ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯔꯒ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯇꯣꯏꯅꯤ꯫ ꯕꯦꯂꯤꯛꯇꯤ ꯉꯪꯅ ꯁꯛꯅ ꯉꯝꯕ ꯅꯠꯇꯦ꯫ ꯃꯥꯅ ꯒꯥꯔꯤ ꯄꯨꯊꯣꯔꯛꯂꯒꯅꯦ ꯃꯣꯏ ꯑꯍꯨꯝ ꯆꯠꯇꯣꯏꯕ, ꯑꯗꯨꯒꯅꯦ ꯔꯤꯆꯥꯔꯗꯅ ꯆꯩ ꯆꯥꯗꯣꯏꯕ꯫ ꯔꯤꯆꯥꯔꯗꯅ ꯆꯩ ꯆꯥꯕꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯊꯣꯏ ꯉꯝꯅꯕ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯅꯅꯥꯎꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯂꯣꯠꯇꯤ꯫ ꯑꯣ, ꯄꯤꯛꯂꯤꯉꯩꯗꯗꯤ ꯅꯅꯥꯎꯁꯦ ꯃꯅꯤꯡ ꯌꯥꯝ ꯊꯨꯡꯗꯦ꯫ ꯃꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯕ ꯑꯁꯥꯏꯕ ꯑꯗꯨꯝ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯒ ꯄꯣꯠ ꯂꯩꯕꯗ ꯑꯩꯒꯤꯅ ꯍꯥꯏꯅ ꯇꯝꯂꯒ ꯂꯩꯔꯛꯏ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗꯒꯤ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡ ꯈꯨꯗꯛꯇ ꯄꯨꯔꯒ ꯂꯥꯛꯄ꯫ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯗꯁꯦ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯍꯥꯟꯅ ꯄꯨꯔꯛꯂꯒꯅꯦ ꯕꯕꯥ ꯁꯤꯒꯤ ꯁꯦꯜ ꯄꯤꯔꯛꯑꯣ, ꯑꯩ ꯁꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯗꯣꯏꯕ꯫ ꯅꯨꯡꯁꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ꯫ ꯊꯣꯏꯁꯨ ꯅꯧꯅ ꯃꯄꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯑꯩꯒ ꯃꯥꯒ ꯇꯤꯐꯤꯟ ꯄꯨꯃꯤꯟꯅꯔꯅꯤ, ꯑꯗꯨꯒꯅꯦ ꯃꯥꯒꯤꯗꯣ ꯂꯣꯏꯈ꯭ꯔꯒ ꯏꯆꯦ ꯅꯪꯒꯤ ꯇꯤꯐꯤꯟꯗ ꯇꯤꯟ ꯌꯥꯎꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯩꯁꯨ ꯃꯥꯟꯗꯅ ꯂꯪꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒꯅꯦ ꯃꯥꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯁ ꯊꯤꯕꯣꯡꯗꯤ ꯃꯕꯨꯛ ꯌꯥꯝ ꯆꯥꯎꯖꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯎꯗꯦꯅ, ꯅꯪ ꯂꯥꯛꯄꯗꯒꯤ ꯀꯥꯏꯔꯤꯅꯤ꯫ ꯑꯁ ꯂꯣꯏꯔꯦꯍꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯩ ꯌꯦꯡꯒꯦꯀꯣ꯫ ꯊꯣꯏꯗ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯟꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯑꯌꯥ ꯆꯟ ꯅꯣꯐꯦꯠ ꯇꯧꯅ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯦ, ꯑꯩꯅ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯄ꯫ ꯅꯨꯡꯁꯤꯗꯣ ꯏꯀꯥꯏꯔꯗꯅ ꯑꯁ ꯋꯥꯔꯤꯗꯤ ꯊꯣꯏ ꯅꯪꯒꯤ ꯅꯨꯄꯥ ꯑꯅꯤ ꯁꯨꯔꯝꯅꯗꯤ ꯐꯗꯧꯅꯤ, ꯑꯩꯁꯨ ꯑꯃꯗ ꯂꯩꯅꯕ, ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯒꯅ ꯔꯤꯆꯥꯔꯗꯇ ꯂꯩꯔꯗꯅ ꯅꯨꯡꯁꯤꯒꯁꯨ ꯑꯗꯨꯝ ꯄꯨꯟꯕ꯫ ꯆꯠꯂꯣꯍꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯗꯥꯏꯅꯦ꯫ ꯑꯩꯗꯤ ꯉꯥꯟꯕꯒꯨꯝꯕ ꯄꯥꯝꯕ, ꯔꯤꯆꯥꯔꯗꯁꯨ ꯅꯣꯞꯇꯦ ꯀꯩꯅꯣ꯫ ꯅꯨꯡꯁꯤꯅ ꯃꯥꯒ ꯃꯥꯟꯅꯕ ꯄꯥꯝꯕꯒꯤ ꯑꯣꯏꯔꯗꯤꯅꯦ ꯀꯩꯝ ꯋꯥꯔꯨꯔꯅꯨ, ꯏꯅꯛ ꯅꯛꯅ ꯂꯩꯔꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯀꯅꯥ ꯑꯣꯏꯅꯤ? ꯕꯦꯂꯤꯛꯅꯤꯗꯅ, ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯑꯅꯤꯗꯣ꯫ ꯊꯣꯏꯗꯣ ꯈꯪꯅꯧ ꯅꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯕ? ꯌꯥꯝ ꯆꯥꯟꯅꯅꯤ ꯅꯣꯏ ꯑꯅꯤꯗꯤ꯫ ꯆꯟꯁꯨ ꯅꯣꯛꯇꯨꯅ ꯑꯁ ꯕꯦꯂꯤꯛ ꯊꯣꯡꯖꯤꯜꯗꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ꯫ ꯑꯍꯨꯝꯃꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯕꯦꯂꯤꯛꯇꯣ ꯃꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏ ꯎꯕꯗ ꯕꯦꯂꯤꯛ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯤ꯫ ꯊꯣꯏ ꯃꯣꯏꯅ ꯁꯥꯟꯅꯔꯝꯃꯤꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯛꯁꯨ ꯐꯥꯛ ꯅꯣꯛꯂꯛꯏ꯫ ꯀꯥꯗꯣ ꯅꯣꯛꯄꯒꯤ ꯃꯈꯣꯟꯅ ꯅꯤꯜꯂꯤ꯫ ꯕꯦꯂꯤꯛ ꯁꯨꯛꯇꯨꯅ ꯁꯤꯗꯤ ꯖꯇꯥ ꯑꯃꯅꯤꯅ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ, ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯜꯂꯦ ꯍꯥꯏꯃꯤ꯫ ꯍꯩ ꯍꯤꯡꯆꯥꯕꯤꯁꯥ ꯍꯦꯔꯣꯗꯣ ꯀꯥꯏꯗ ꯂꯩꯒꯦ? ꯌꯦꯡꯉꯨꯗꯅ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ, ꯉꯝꯅꯕ ꯊꯤꯌꯨ꯫ ꯑꯣꯏ ꯅꯨꯄꯤ ꯑꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯪ ꯇꯥꯃꯣꯁꯤ ꯋꯥꯔꯦ, ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯁꯦꯝꯂꯛꯎꯀꯣ꯫ ꯍꯣꯏ ꯍꯨ ꯍꯥꯞꯄꯒ ꯁꯦꯝꯂꯛꯀꯦ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯦ ꯏꯁꯦꯡ ꯁꯦꯡꯗꯦ, ꯆꯠꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯔꯤꯆꯥꯔꯗꯅ ꯌꯥꯔꯦꯍꯦ ꯈꯔ ꯈꯥꯏꯔꯗꯤ꯫ ꯕꯦꯂꯤꯛ ꯆꯠꯅ ꯈꯥꯏꯕ ꯅꯠꯇꯦꯀꯣ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯁꯤꯔꯤ ꯁꯣꯔꯥꯝ ꯉꯥꯟꯕꯒꯤ ꯌꯨꯝꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ? ꯄꯛꯍꯟꯅꯤꯡꯗꯕꯗꯣ ꯑꯩꯈꯣꯏ ꯊꯣꯏ ꯅꯠꯇꯅ꯫ ꯕꯦꯂꯤꯛ ꯅꯪꯒꯤ ꯆꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯒꯤ ꯆꯤꯟꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅꯦ ꯑꯗꯨꯝ, ꯁꯨꯔꯨꯇꯦ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯁꯨꯔꯨꯇꯅ ꯌꯥꯕꯤꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯣꯏꯒꯤ ꯃꯆꯤꯟ ꯅꯠꯇꯅ꯫ ꯔꯤꯆꯥ ꯍꯩꯅꯗ꯭ꯔꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯕꯦꯂꯤꯛ ꯀꯩꯅꯣ ꯇꯞꯅ ꯀꯧꯔꯁꯨ ꯁꯨꯝ ꯇꯥꯏꯀꯣꯏ, ꯅꯪꯒꯤ ꯆꯤꯟꯁꯦ꯫ ꯑꯩꯗꯤ ꯃꯦꯟꯁꯤꯟꯅꯕ ꯄꯣꯠ ꯍꯥꯏꯈ꯭ꯔꯦ꯫ ꯔꯤꯆꯥꯔꯗ ꯄ꯭ꯔꯄꯣ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯉꯥꯡꯅ ꯉꯝꯗ꯭ꯔꯗꯨꯅ
Belik sumga ngangduna lai. Aidi haisini ko. Yumga paninlabani. Kuirai ko. Aisu itu legadaba. Mathaki ahangbaduda kakhalakduna nganbana lepiba mafamduda lepi. Kayamthi soke. Sokteda. Kamai toino. Nupida kan tarakpaini. Yaksangdo thokolanu haibasu yadi. Yaksang haisidi mi pakhang musa mayam lakudabani. Moji toko. Akhoi tamu phao yam thina na keraga thoki. Belik na maningdagi. Moi hanubuduna kai bitanom kidubo. Mau halakpi thingnar jalo. Meet them yaudi ko. Mau halakpidi akhoi gumba singba nupase pamdi. Aduna khara pangtak toba tamu gumba pame hai. Sakta sidi. Aidi am khangningi tamu gi nupido. Adu khanglaga nang kai deuge habano. Hadubagi nupido bo aina kai kamdino. Nganmena yare ba. Bele serasta mutari. Aidi habishini. Nang nupise irang yahanganu ko. Sidi haudangari. Yum pale haiduna yumda sum leibado ai pamde. Leksabi oiduna mayumda nungaina legadaba matamsida. Aina igi yumda thamle haiduna ma masagi nungaiba gumba thadatpadi pamde. Ado khara cheksinadi tau. Hangsit oiramni thabal chongduise. Belikna nangdi nupi sanglingai chasi yaroine. Chase ayengba ngamoi. Mana nupaga makhut samnaraga chongbado. Aduna ai lamna chachakhigi.